State ASIGI KUKI TABA MAPHAM Itlf na Tonganba administration nama Linglagani Haina Fongdorakliba si KUKI jo PHURUP ki MLA tara MATAM CHANA Cheirak Pihoudabagini Haina veteran politician OKRAM join Fongdorakli Kawa Huidrom Lekai de Leiba OKRAM joy gi yumda TOMTV ga khanana unaba amada wafam asi Fongdokladuna mahang hai Manipur Thugaina na bahona bada chawpa thodang loriba KUKI jo PHURUP ki MLA tara asi unethical conduct ki makhada matik chaba action lokana ba Haukiba Megi Tangkun Gamarida Manipur Legislative Assembly Speaker Amadi Prime Minister Narendra Modi da Iba Cherol Pisan Ki. Cherol Aduki Paukumoina Prime Minister ki office ki Hairi Bemele Tara Adu Action Logadabani Haiba Wafam Kangalaki Balai Krabani. KUKI Jogi Emele Taragi Matakta Manipur Legislative Assembly na While Lauraga Lokotka Daba Matik Chaba Kongtanga Dumasi Fauba Lenga Asana Namsilaga Tamde. Masida sunatana party na makoigi mathakta lokhatka daba action amata ngasi fauba lokhatana leiri Manipur Thugaina na bhona bada chawba thotang loriba MLA tara lengangna kankhatuna thambadagi ngasidi KUKI singna separate administration chathana ba hauragani haiduna Government of India da section wa thambang ngamlaklei matang asida thamlingni bawafam de KUKI singna Manipur Thugaina na bhona bada paliba lengak asina nakoina na sogatlabra haibasini State ASIGI KUKI TABA MAPHAM SINGDA separate administration Chananaba Thorang Torgani Haina Itlf na center the Thamliba Sigi Tekchakpum Namak Lengak Asibu Luchingliba ruling party Amadi Manipur Legislative Assembly Speaker na Pugadabani Oirakliba Filamasi Taraina Loba Chumloi Matangasada Manipur Legislative Assembly Speaker na Athubada Matik Chaba Kongthang Lokot Pachumi MLA Taragi Matakta House na Topam Thopa Thabaktu Hausakti Tinthabagi Matam Natre Hiramasagi Matang the Prime Minister, Chief Minister Amadi Parliament ki Speaker the Che Tharagani Haina OKRAM join Makata na Fongdorakli Karigidamakta Huji Manipur Assembly ki Speaker na Masi Hujibabu Thamibano Laibak Thugai ge Haiba Adagi Hendok Tanangasi di Onton Thobo Watare Mogi Self Administration Tone and Nagale Matakanana Todoriba Huji Mantri Odiba Kamu Yauna Moina Litoroga Toriba Kanana Todoriba Hajoki Manipur ki MLA Wedi Baduna Manipur ki Tokai Taraga Kui Sasonama Chalaini Ga and Higher Project Ibauda Huzik Ladiba Manipur Sarkarna Siri Vere and Lusimba Sarkar Sina Huzik Ladiba Speaker Nagatamin Nagatana Akogi Young Ana season another Live I've seen on Live Tiba Portamani Aduga Tasegumakti Shang Hirakanda High River Taudo Asina Akoida Nasi Ladiba Akogi KUKI gi Akogi Kambuna KUKI Kanguna Manipur Thugaina Mahonabakanda Birin gi Sarkar Huzik Lady Assembly is indirectly support on the Thamba Thami Bribe Hangninga Oibawa Oi